Ganatantra Chatpa Leibak Amagi Khwaidigi Chawba Kumhai Oiriba Festival of Democracy Sehi Mangagi Manungda Amurak Pangthokpa Se Manipurgi Oina First and Second Phase Thokna Lagniba February Gitang Kunipan Amasung Mars Gitang Mangada Pangthok Lagani Electioneering District Ama Oiriba Tamenglonggi Kendra Ahum 52 Tamai 53 Tamenglong Amasung 54 Nungba Esida Lagniba Mars Gitang Mangada Election Pangthoknaba District Election Office Tamenglong na Kanna Sem Saduna Leiri Jila Ani Asigi Oina Kendra Ahum Lei Amasung eligible voters punna lak amma ising kuntra humdoi shubna kuntra humdoi lei madugi manungda nupa voters na ising yangkai sani pudrani aduga nupi voters na ising yangkai humdoi chama umpu humdoi ni kendra ahum asida punna polling station chani ga mapan leigani 52 tamai asida punna voters machine ising nifu chama pudrani panni madugi manungda nupa voters na ising tramapan chama nga kunipanni aduga nupi voters na lising kun chatrok yangkai ni amasung kendra asida polling station pudramdoi hangdokani 53 Tamenglong asida punna electors lising kun tramanga chani shubna taret lei nupa voters machine na lising tratret shubna humpuni panni nupi voters na lising tranipan chama kuntra mapanni loidena polling station umpu mari da bot hadagani Noney Zilagi manung channa leiba 54 nungba asida eligible voters missing punna ising kunipan subnang nipunipan lei madugi manungda nupa voters missing na ising trahumdoi chatrok budramari ni aduga nupi voters missing na ising tramari chahum budramari ni loinana kendra asida polling station yangkhaini thoi hangani Hairiba polling station asida Norman polling station manga khaknatana atopa singdi critical amasung vulnerable polling station ni haina khaidokli Subnagi voter chama marifu humdoi leiba muktina polling station na khwaidigi pikpa polling station oiri amasung voter masing ising ama chama nipu manga leiba Satudai polling station na khwaidigi chawba polling station oigedori Yamna interesting oiba amada 54 nungba asida subnagi candidate ani gi marakta state fight oina election thengnagadori adusu national party ama oiriba state amasung center da government pairiba BJP amasung national party ama oiriba INC gi marakta lamba panagadori bani punna voter missing dising nifu chama mudrani panleiba 52 tamai asida candidate mari gi marakta lamba thengnagadori mokhoi sing adudi hauzik forest minister oiriba amasung NPF Manipur State Unit ki President Sri Awangbau Niumai NPF candidate ex-MLA Sri Jet ki Khonbau Niumai NPP candidate BJP ki merep Wilubau Niumai amasung INC ki merep GN Kamuitong Akuni Voters masing lising kuntramanga sani subna teret leiba 53 Tamenglong asida puna candidate marigi mokhoi gi laibak chayeng yengadori mokhoi sing adudi ex-MLA Shamol Jendai Kamai JDU ki candidate ex-MLA Khangthwanang Panmai NPF ki candidate ex-MLA Sri Janghyamlong Panmai NPP candidate amasung ahanba oina bot lepgadoriba retired forest officer BJP ki merep Sri Hori Golmai ni Bot thadagadauba numit 32 khaktang ngaisilappaga loinana political party singi candidates amasung magi supporter workers singnasu bot khomigi thabak pandom lomle kendra ahum asigi mafam kayanda firan chingkhatpa yauna election rally kaya chathaduna leiri numit kharanigi mamangda khaupum amasung Tamenglong district headquarter da Union Minister of State for Minority Affairs John Barla Works Minister Biswajit BJP State President A Sharda Devi na BJP candidate singi bot Homba Laklamki National People's Party gi National President amasung Meghalaya gi Chief Minister Kornak K Shangma Meghalaya gi Deputy Chief Minister Priston Manipur gi Deputy Chief Minister Y Joy Kumar Tamenglong headquarter da laktuna NPP candidate chingi damak pot khom khre thajaba yaba paw amagi matung inna BJP gi oina Union Home Minister Amit Shah yauna atei star campaigner singsu laktuna jila ani asida bot khom gani hairi voter singna isa gi Samvidana piba adhikar adu munna wakal khanthaduna afaba mihut khanba mathau tai isagi maman yamlaba bot amana afaba lengak semgadori bani senja thumja yaudana asengba prajagi mandate pise free and fair election oihanse lakdiba general election asida miyam thoktuna aki akhang leitana afaba miwaida isagi bot manghandana bot thadasi haina miyamda appeal tawri